ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯥꯏꯔꯤꯕ ꯑꯣꯗꯤꯌꯟꯁꯁꯤꯡꯁꯤꯅ ꯈꯪꯅꯤꯡꯉꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯍꯣꯜꯁꯤ ꯅꯍꯥꯛꯅ ꯀꯔꯝꯃꯥꯏꯅ ꯐꯪꯕꯒꯦ ꯍꯥꯏꯕꯗꯨꯅꯦ ꯅꯍꯥꯛꯅ ꯃꯇꯝ ꯁꯥꯡꯅ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯛꯄꯗ ꯀꯔꯤ ꯀꯔꯤ ꯀꯥꯟꯅꯒꯗꯕ ꯑꯩꯈꯣꯏꯁꯨ ꯀꯥꯟꯅꯍꯧꯒꯗꯕ ꯇꯥꯔꯤꯕ ꯍꯖꯔꯥꯠꯁꯤꯡꯁꯤꯁꯨ ꯀꯥꯟꯅꯒꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯈꯔꯇꯪ ꯊꯝꯍꯟꯅꯤꯡꯕ ꯃꯁꯤ ꯁꯝꯂꯞꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤ ꯂꯣꯏꯅꯔꯛꯄꯗ ꯌꯥꯝꯅ ꯐꯖꯕ ꯄꯣꯠꯁꯛꯁꯤꯡꯁꯨ ꯊꯦꯡꯅꯩ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯦꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯑꯉꯛꯄꯁꯨ ꯊꯦꯡꯅꯩ ꯃꯤꯑꯣꯏ ꯀꯌꯥ ꯀꯌꯥ ꯊꯦꯡꯅꯩ ꯑꯗꯨ ꯃꯌꯥꯝꯁꯤꯅ ꯍꯦꯛ ꯅꯨꯡꯁꯤꯕꯤꯗꯅ ꯅꯣꯡꯃꯁꯤꯒꯤ ꯃꯤ 10-20-30 ꯌꯧꯅ ꯐꯥꯎꯕ ꯑꯗꯨꯝ ꯀꯣꯜꯁꯤ ꯇꯧꯔꯛꯄ ꯃꯈꯣꯏꯒꯤ ꯑꯈꯪ ꯈꯪꯗ ꯇꯥꯅꯖꯅꯤꯡꯕꯒꯤ ꯑꯗꯨꯝ ꯇꯧꯔꯛꯏ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩ ꯑꯗꯣ ꯑꯌꯥꯝꯕ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯂꯣꯏꯅꯔꯛꯄ ꯇꯤꯟꯅꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯌꯥꯝꯅ ꯐꯕ ꯑꯃꯗꯤ ꯌꯥꯝꯅ ꯆꯝꯖꯕ ꯃꯤꯇꯥꯡ ꯉꯥꯛꯇ ꯑꯣꯏ ꯑꯗꯩ ꯏꯁꯂꯥꯝꯗ ꯃꯈꯣꯏꯅ ꯈꯪꯉꯤꯕ ꯆꯥꯡꯗꯣ ꯑꯗꯨ ꯐꯥꯎꯕꯗ ꯑꯗꯨꯝ ꯆꯨꯝꯅ ꯑꯂꯤꯃꯨꯜꯃꯥꯁꯤꯡꯅ ꯍꯥꯏꯔꯤꯕ ꯉꯝꯈꯩꯗꯨꯗ ꯆꯠꯆꯕ ꯍꯣꯏ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯋꯥꯠꯄ ꯈꯔ ꯎꯔꯤꯕꯁꯦ ꯃꯅꯤꯄꯨꯔꯗ ꯏꯁꯂꯥꯝꯒꯤ ꯃꯔꯝꯗ ꯁꯨꯟꯅꯠꯀꯤ ꯃꯔꯝꯗ ꯑꯃꯒꯤ ꯁꯔꯤꯌꯠꯀꯤ ꯃꯔꯝꯗ ꯑꯋꯥꯠꯄ ꯈꯔ ꯂꯩꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯐꯠꯇꯕꯒꯤ ꯃꯈꯣꯏꯅ ꯇꯧꯅꯤꯡꯗꯕꯒꯤ ꯑꯌꯥꯝꯕ ꯎꯗꯦ ꯍꯥꯏꯗꯤ ꯃꯈꯣꯏꯗ ꯑꯐꯕ ꯊꯕꯛꯅꯤ ꯍꯥꯏꯔꯒꯗꯤ ꯇꯧꯅꯤꯡꯕ ꯄꯣꯛꯄ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯕꯁꯤ ꯋꯥꯠꯄ ꯈꯪꯍꯟꯕ ꯄꯤꯍꯟꯕꯁꯦ ꯃꯁꯤ ꯋꯥꯠꯄꯒꯤꯗ ꯑꯌꯥꯝꯕ ꯑꯣꯏꯔꯝꯃꯤ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯇꯧꯔꯛꯏꯕꯁꯤꯡꯁꯤꯗꯒꯤ ꯑꯗꯨꯝ ꯈꯪꯉꯦꯕ ꯍꯥꯏꯗꯤ ꯆꯍꯤ ꯀꯣꯂꯦꯖꯀ ꯌꯧꯔꯕ ꯊꯥꯛ ꯑꯗꯒꯤ ꯃꯥꯁꯇꯔꯒ ꯇꯧꯔꯕ ꯃꯤ ꯑꯃꯅ ꯏꯁꯂꯥꯝꯒꯤ ꯌꯥꯝꯅ ꯕꯦꯁꯤꯛ ꯑꯣꯏꯕ ꯑꯔꯥꯏꯕ ꯋꯥꯍꯪꯁꯤꯡꯁꯤ ꯍꯪꯉꯛꯑꯦꯕ ꯁꯤꯗꯒꯤ ꯑꯗꯨꯝ ꯈꯪꯉꯦꯕ ꯆꯍꯤ 15-15 ꯍꯤꯡꯉꯛꯑꯕ ꯃꯤ ꯑꯃꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯁꯤꯒꯤ ꯃꯁꯂꯥꯁꯤ ꯐꯥꯎꯕ ꯈꯪꯉꯝꯗ꯭ꯔꯤꯁꯤ ꯁꯤꯁꯤ ꯀꯅꯥꯅ ꯀꯔꯤ ꯋꯥꯠꯄꯗꯒꯤꯅꯣ ꯃꯁꯥꯅ ꯊꯤꯕ ꯋꯥꯠꯄꯗꯒꯤꯔ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯈꯪꯍꯟꯅꯕ ꯍꯣꯠꯅꯕ ꯋꯥꯠꯄꯒꯤꯔ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯂꯃꯥꯏ ꯀꯤꯔꯥꯝꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯍꯣꯠꯅꯕꯗ ꯋꯥꯠꯄꯒꯤꯔ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯃꯗꯤ ꯅꯨꯡꯇꯤꯒꯤ ꯍꯥꯏꯕ ꯌꯥꯗ ꯃꯁꯤꯃꯗꯤ ꯊꯦꯡꯅꯖꯩ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯀꯔꯤꯒꯤ ꯑꯁꯦꯡ ꯑꯃꯥꯡꯒꯤ ꯍꯤꯔꯝꯗ ꯑꯃ ꯑꯗꯒꯤ ꯁꯨꯟꯅꯠꯀꯤ ꯃꯔꯝꯗ ꯑꯗꯨꯒ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯋꯥꯠꯄꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗ ꯃꯨꯁꯇꯐꯥ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯁꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯪꯕꯁꯤ ꯌꯥꯝꯅ ꯋꯥꯠꯂꯦ ꯖꯔꯨꯔꯤꯅꯤ ꯕꯦꯁꯛ ꯕꯍꯨꯠ ꯖꯔꯨꯔꯤ ꯀꯨꯔꯥꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤꯁꯤ ꯀꯨꯔꯥꯟꯅꯤ ꯑꯗꯨ ꯀꯨꯔꯥꯟꯒꯤ ꯇꯐꯁꯤꯔ ꯃꯁꯥ ꯄꯨꯝꯕꯁꯤ अल्लाह की नबी की पूरी जिंदगी सिनेबा बेशक भाबा जिंदगी से कुरान की तफसीर नेबा माने माने कुरान है बिसिदी अल्लाह अमसुंग रसूल मसक खंगनांगाई की दमक थारपने अल्लाह की नबी सी गी आदि अखोगी मणिपुर की नौजवान यूथ सिंग से गी खर खंगजब मखोय ना नांग थोरइबा सक्तोरइबा सिंग जिदगी खतंग लौसिन जबदा अल्लाह की नबी की ओइफम थोकपा मुसलमान मना खंभम थोकपा माबु नुंसीफम थोकपा चांगसे मसेसि याम हंथै मसेगी मरमदगी कराइदे सोइरे एखोनी एनी थबा मतौ मतमदा अपुनबगी थबक पोइरो इसागी लमचत सजत समकाक दगी वंगांग संगांगदा अमदा कारोबारदा लुहोंगबदा अममतौ मतमसिदा इस्लामगी लो सिदा इस्लामगी नीतिनिमसिदा चत्तमने हाइबसिगी तंगाइ फतमने हाइबसि खंगदबा ngamaktरे करिगी अल्लाह की नबी सि खंगबा वाटपा नुंसीबा वाटपा दगी ngasi चाही 1990 की ममांगदा लैत्रिबा मतमदा इखोय पोकुनत्रिबा लाकदबा अखोयगुंबा ओक्तबा उम्मत अखोयगुंबा इसागी तंगबा तौरगा लेलिबा उम्मत अखोयगी दमक्ता ngasi चाही 1930 की ममांगदा अहिंगदा नुंथेलदा पिरांग सेंथरमबा अखोयगी दमक्ता कप्पदा मसागी पुंसीगी नुंगाइबा अमा फावबा पामजखिद्रबा अदुगुंबा मिसक अदो ताइबंगनसु अखोयगी गैर मुस्लिमनसु लोइनमक नमासी ताइबंगी ख्वाइदगी अवांगबा थाकी मीन हैन ग्रेट ओइबा ख्वाइदगी मिसक से कानानु हाइबकान हजरत मोहम्मद मुस्तफा सल्लल्लाहु अलैहि वसल्लम सिदी मुसलमान खप्तना तबा तोपा गैर सिंगना फोबा याम थाक वांगना खनलिमि माने माने बेशक मयाम नमासी ताइबंग पाना सिगी इतिहासता ख्वाइदगी मतिक मकुन वांगबा मी महक्तने थमलमि बेशक अदु मार्क्स या मक्का मुसलमान खक्की नतेबा मार्क्स रसूल से हने पूरी आलम मसिगी अल्लाह ने रहमत ओइना थारखबने अदो अखोयगी सोमदा स्कूल सिंगदसु अदगी गदि सिंगदसु एनी अखोयना ताकपतिकपगी तंजा फंगबसिंगसे मसिगी सिदा अल्लाह की नबी की पुंसी वरी से हाइबा वाटपा बेशक खंगन बहुत जरूरी होय अदु करिगिनो अल्लाह की नबी ngasisu chamon no ya manipur lai se samas ne amrakta masi aidi awam sing si phatabagi natte mokoina mana kanbagi sunatte mokoida Allah की नबी की पुंसी दुगा लोइना ना इस्लाम से भाव थान बा इखोइना सोइजबने बा आइना सोइजबनी ममदि हाइबा मतमदा ngasi फौबा कनाम तेलक लैते माने हाइरु मतमदा आई अदुदि लाली सरियत सुमाइना लै अल्लाह के नबी ने सुमाइना तौबिरमी कुरान दा सुमाइना हाइरि आइना हाइबा मतमदा ngasi फौबा कनागुमना ए अदुदि फजमनदे ओइफम थोकते मतम का चाना सुनदे हाइबसी कनाम ता हाइदे चुमी होय मखोय मकोक ngawba खर कांगबो अमा लैजै मखोय सिंगदो दम मसाइ थोक लैजसनो अदुना तब सिंगसिदि अदुमक ओलमाइ केराम सिंगसिना हाइबा खुदिमक्सि अदुमक इनजरगी हाइना लैबा कांगबुने अदो इखोयगी अवाट पदुनि सिनि हाइने हनिंगबा माने इखोयगी ओलमाइ केराम सिंगसिना इखोयदा हाइरकपा मतमदसु इखोय हानगी मतमदना
ising khorang ba mi ising thakning ba mi sing chi kwa da la aga ising tha aga chatle hai ba aduga sigi matam sidana kwa da la aroi lak ningai leitre aduna nongoina olaga pairaga chatlaga chu thau hai ba dune ba aduna ekhoina oina mang da la aga chugum basi khangan ba darakar hai ba ne ba mufti sab nai ningi se adu sini koi gi maru oina ina mayam sida gi khang bai ba se Allah gi nabi gi history ma gi kar punsi bu khang ba wat pa gi kari ma thengna jai aduga बहुत जरूरी ने सी खंगन बहुत जरूरी अखोइना गूगल दसु सर्च तब क्वाइदगी ग्रेट ओइबे इंसान से कनानो न हुजूर की ममिंग लाकने अदुना अचौ चौ लाइरिक कया दसु क्वाइदगी मतिक मगुल लैबा मिसक सी इथोकेना लाइरिक का इखिब मतम दसु अहान ब हुजूर की ममिंग से इरि मेब लाइरिक कया दसु मुफ्ती साहब नसु थेंगनरमने सी इखोइना खंगन बवात पैनि सुमे बेशा अइना हाइजरिंग बमना करिनो अवात मयम से असोइ मयम से इखोगी सिलाली अदु लाली दुमैन तौरोइ दमिना दरक फट फट कपी दबा होय अखोगी मणिपुर गुम्बा मफम सिदा दीन से चौखटनबगी दमक शरीयत की हिरम सिदा चौखटनबा दुनिया दसु चौखटनबगी दमकता अखोइना ऑल ओवर कुरान अमदी हदीस अदगी अल्लाह की नबी की हिस्ट्री से मसी पुन्ना उलमाई किराम सिंजिना नैनरो मतुंगदा अखोगी अवाम सिंगदिन मफम मतम दुगा चाना बहाब तहनबा अदु लाली अदु तवहैदे अदुदी यारो सवाब अमता फंगरोय अदुदी कुमला लाले अदुदी स्वाइने त कथतबा अखोइना वा ngang matam da section ka damsi kaino sawab se aina pi gi dab nate dagi kanagumba mi amana tawri thabak ase akhoi di thabak tu gi asoya ran do khap lalagana achum bada chumthom ba phajaba mawongda adagi chumagana support toramba magi thabak adubu akhoi singthana namba du gi mayam gi kana ga daba thabak oire adu sandok piramba mateng pangjan mangam magana sumbo oi gi dab neba ta aduna lali adudi tawre dam du lamuk nare adu kafir oire adu sumain tawbase masigi sina insan me basida yamna har asar oye mangoda thabak tu ininga maga su magi adugi khajak khajitang izzat pirak tabado hoy hoy adu dunna maram oiraga as sidi magi ongang asidi karino haido Allah gi nabi sallallahu alaihi wasallam su hadir midna anzilun nas manazilahum magi miyo besi magi thak tu gi matungina izzat pibi yu haina aikoina wari sama tam so aina wari sari bosi kanano student la talabara natraga kanano masi ozara doctor la karino sigi magi laiba thak tu da aikoina kakhatlaga natraga kumdraga wari sagadawne mani 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 si Allah ki rasul ki sunnat tai phangbo pot ni sida mani kachu akai be leite adone sogum ba thakara thabak khara se aduga maroina quran ga lapna base chumi chum quran ga lapna base aina haijaningi ai kaisu budi laijade ado khoi imam oiri bising se masina mayam sida quran gi kari se mahalla gi mayam sida masita namazi lagliba namaz kholi mayam sing sida quran si kam important oi bunoi khoi punsi da kam ding maru oi bunoi base toina khangan laga mayam sida khawang ba pohon ga dabne quran si chum ai samak su hoji imam ni oi jari se sala ai samak su amal tawjege ado aina hani bisi kari khoi fajar gi matung dani khangde sar gi matung dani khangde matam ma di khoi gi quran ki tafsir se no mo gi yam su yam so ayat ahum mari to erab so hauroga tafsir se tawba tafsir se khoi gi amana kari no quran gi tafsir gi lari amma pa ba haiba mani aduna taba quran ki tafsir si yang aga matam se gi darkar laiba chana chuna ba dagi khoi gi mayam phami ba mayam sina ba hapta ba ngam ga da ba samna tafsir gi lari amma i ba pa ba da khajik tang aina nungai ti haijar bisi gi maram si kari no tafsir gi lari haiba si di ma gi ilmi bahas ma amma yaure adi mayamna mi khudimang na hekta lausin badang amoi da ba dugum balonda phangda am yorok panina adugum basingdu ai khoina hana mutala taw thoga imam sahab sing sina imam sing sina mutala tawra matungda khangani dana mani mani ikona mutala taw da khangani dana ayat se ga mari leina hajik khoi ki mala ai mang phami sing sida kari haibe ai haibe do asumai na tawra quran ki tafsir ki culture se ma aina marak satna ai kal guzari mutang aina ai khoi ki alim fazil loira ba baro dada rom da khoi ki maro bi loi ba chahi se sigi sida khoi ki class ki pulap tim ji jama chat le hyderabad ta nizamabad hoy do pham sida pot khara ure yamna phajaba ma khoi nizamabad sida ikhoina numit kun ga hom doini lei matam da mafam sida school ka bisu college ka bisu dagi bazar da posai leiba tholok bisu loina maksi khoi ki ne kap ka burka ga mashallah mafam sida me kap ka yor krisi di manipur da kui bana tri islam krasi khoina play nei tra balai khan buane ba do mafam chalo ba kan yamna phajaba mong ma ma theng nei ba ma khoi ki culture ma khoi wangang sangang yumlai kai rai adagi masjid ta khoi ki namas matam khuding ki thalli ba kuthan boy adumain toroga adagi amuna karino mohoi masi singse loina makse khoi gi nizamabad amadi hyderabad telangana sida layo masi singse nungti gi mohoi quran tafsir tawe hajar matung sida mani chum so tena glate yam sang sang na pungkhai mo ni phungai khoi class amagi chang ga tawe aduga irai gi juma sida na mohoi amung chatpa khoi gi khadang yamna hai singa ba ulama ama atop padagi kauraga tafsir da holle quran bahol lai begine mafam da atop bayan si mohoi interest lai teba moi khoi ni kai no quran done
कुरान से अल्लाह ने कुरान हाइद्रो अखोगी वलकद यस्सरना कुरान फहल मिन मुद्दकिरना हाइब्स कनो अइना कुरान से लाइहलबनी नसीहत की दमकता होय खंगिंग बसिंग की दमकता कना लई खंगिंग बा अदो अखोइना उजिक मतमदा ओलमा सिंगसिदा अवाम सिंगसिना खजितंग चौखला बा हजिक खुबाक तरोना फंगनरेदना सिना करी खर खर पाहाररोगा हजिक अखोगी अवाम सिंगसिसु आलिम नतबा सिंगसिना सो मखोइ सेफेट खंगेबा मखोइ से हजिक अदो मखोइगी खंगबगी लंबी सिदि इपाल नाइबा लमखै मा याउदेबा खंगिबा सिदि होय होय अदो येंगुरगा हजिक ओलमा किराम सिंगसिगा वरी सानरे अदगी हानगी ओलमा किराम सिंगी बयान सिंग अदगी मतेक मतेक तारनी मतेक मतेक कनागुमना थगलानी अदगी अदुम अदुम बसि ताजलगा मखोइदा क्वेश्चन मयाम पोके मोइना ओलमा किराम सिंग ना हाना हाइबा कुरान अखोगी उम्मी सिंगना कुरान पाबा यादे कुरान अर्थ खंग सोनबा यादेना का सदोकपसिगी महिकमा अखोगी समाजसिदा लैयेबा माने अदो अखोगी हानागी फुकाई किराम सिंगना अदगी अखोगी अकाबिल सिंगना हाइरबा अखोगी पांदम करिनो कुरान से अमना करिनो अमना नसीहत की दमकता पाबा हाइबमनी अमना अखोगी फकाहत अखोगी कुरान दगी अखोगी मसाइल हासिल तौनागी मसाइल लौथोकनबगी दमकता अहकाम सेमनबगी दमकता मुताला तौ भाइबमनेबा अदो थबकनी से कुरान हाइबसिदी अल्लाह ना मियोइबगी लमजिंग लमतांगनबगी दमकता थारखमनेबा बेशक कनागुम्बना कुरान से आई अचुंब लंबी फंगनबगी दमकतनी हाइना कुरान से खंगनबा अर्थ से खंगनबा होन मतमदा अल्लाह की थौजलगी मा कदुंग लमनरोयबा अदो कुरान दा अल्लाह ना हाइदिना कुरान असिगी मरमदगी मियोइ कयामना अचुंब लमजिंग फंगी मियोइ कयामना लमुकनै हाइदिना अदो लमुक नंगदरिबा कंबुसी करिनो इस्लाम सिदा करि अवात बा लैबा नो थिगतके नत्रगा मागी पुंगी अपामबसिना कुरान सिगा चानबरा येंगेना माना खल्लगा नियत तौरगा मुताला तौबा अदुबुनेबा लमुकना दो होय होय खगी नाथैरगा जन खिदोसी सुगुम्बा म्यूजिक लैतबा नत्ते हजिक फने यामना लैबा मदुगी कोन नुमिन भजना लैनि होय यार इंशाअल्लाह अदो अइना नि इसी करिनो कुरान से कनागुमना थमोइ सेंगना माना खंगजगे मसिदगी आई कुरान से अल्लाह ना करी हारिबनो इबादत हाइबसि करिनो अल्लाह बो निंगजबा लाचबा हाइबनेबा नमाज अखोगी ख्वाइदगी वखन से नुंगाइजदबसि करिनो मियोबे सिंगसिन नमाज सोलिबा को नमाज सिदा अखोगी नमाज सोलिबा सिंगसिदा 80% 70% सिदि करिनो माना अल्लाह गा वरी नमाज हाइबसि अल्लाह गा पुकमेन पाउमिना वरी साना भाइ बेशक बेशक अदु माना कुरान नमाज सिदा सोलिबसि करिनो हाइबसि अल्लाह दा माना करी हारि मोजि खंगदे चिनी ने बेरास मसी खंगनगदबने करिनो माना अल्लाह नमाज सोनबगी नुंगाइबसु अदुदा महाउ खंगने अखोना नमाज ता तो पोखल लाएना हाइबा मयाम से करिनो सिगी ख्वाइजे चाउ मरमसु करिनो अखोना सोलिसि करिनो हाइबा खंगदबैने चिंफा अखोइ दुम सोनबिनेबा माने माने चम अखोइ नियत तगी हौना सोइरेबा करि नमाज की नियत तौबसि अखोगी नवाइतो नुसल्लियाना अरबी लोनना अर्थ खंगदेबा नमाज की नियत सि हदीस के दरे अम फावबदा कुरान याउब नतेबा होय होय सिगे सिदि अखोगी हाना फुकाहाइ किराम सिंगदुना नमाज की नियत सुमैना तौगदबनि ने इरमबनेबा होय होय नमाज की नियत से सुमैना खन नियत हाइबसि कि आदसि खन बाइबनेबा नमाज की नियत से सुमैना तौगदबनि आई नियत तौजरी अल्लाह के नमकता नमाज अदु दुक सोनजरी माइ के ब्लावन जरी हाइना अदुगी वाइदो अरबी ने इरमबनेबा माने माने अदुगी दु दुआ ने नियत की दुआ ने ना ताकपि दंबिरा सोनदबा याद्रे सोनद्रगदि नमाज ओइरोइना खंदबा मयामुस याउरिमेबा चिंबाल सोल अखोगी आइना हेक यावे अखोगी नमाज अखोई सोन मतमदा नमाज सोलिंगे सिदा अखोगी रकात तांगो मिसे सिमासि दुकु संगलकबगा मखुत अल्लाहु अकबर हारगा पुल्लम दबिदा दुम कुंधरगा नमाज नंगदब से नंगदबदो मंगोंद पिङै दगी हाइनबि लाखि नोइ दौरगा माना दु सोन होननगे दा नमाज रुको होगलपना मयाम मदुगुम थेंगनरि मी अल्लमंद आइना हुजि इमाम ओइबिसिदसु तुंगदा नवैतु सल्लिया लाइना लो लगा लैबा अदुगा अलहमदु सोनबा लोइरो फोबदा मोइगी नियत तब लोइदेबा होय होय अदुन हालांकि सिगिसि खंगहन नंगाइ मिसि वापगिने बे खोइदसु मसलासि हांगप मयाम याwi सि सोनबसि करी सोनद्रगदि यादबर हाइबिसि अदो असल नियत हाइबिसिदि थमोइ मनुंग दनिंगबदुनेबा नो कनागुम्बना अखोइना बरक थाना सिदसु कोइना खंगौ बाप तौबा याबसि कनागुम्बा मा जहरगी नमाज सोलोगे ना महिमदगी थोलखराबने मास होय होय निंगखराबने बोजु तौर अदो खक्तना काफी होय थोरा इबनेबा अदुदा मा नमाज si hauramneba mana changbada adu ragadi ma chumtring jangga mana Allahu akbar hairaga namaज sida saruk yasan khim kanta ma niyat oi grabne si bogi changda nangga de lepaga thamoina khanba yai Allah manipurna haibe yare manipurna si haibagi madhau ju ta deba हाइरसु यारे अदु थमोइना खंदि जरूरी ने थमोइना खंद्र दिन नियत होय गिदव नते होय होय आदि थमोइ सिना अल्लाह के नमक्तनि अल्लाह के मांग लेप बनि रमा नमाज रा काला दुक सोनजरी तेगी माइ के ब्लागी मे कैदा ओनजरी सुननि ना फलनि सि आइगी थमोइ सिना खंग नियत के पांदम सि करिनो नंग ना अल्लाह के मांग सोले सि करिनो हाइबा सि नंग खंग हाइबने बेशक बेशक असा खंग ता हाइबने माने 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 कोइ अवात पंगाक्तनि अवात पनि अदगी अमना इखोइना भाब तान बदा अखोइना यौजदबनि को आइगी अवात पंगाक्तनि नाइजरिबसे अखोइगी सवाब की मिंगदंग असि
ꯍꯣꯏ ꯑꯗꯨꯅꯦꯕ ꯀꯨꯔꯥꯟꯒꯤ ꯃꯇꯥꯡꯁꯤꯗꯅꯦ ꯃꯨꯐꯇꯤ ꯁꯥꯍꯕ ꯁꯤꯒꯤꯁꯤꯗ ꯅꯍꯥꯛꯅꯁꯨ ꯍꯥꯏꯔꯛꯀꯗꯧꯔꯦ ꯀꯨꯔꯥꯟꯁꯤ ꯑꯩꯈꯣꯏꯁꯨ ꯑꯥꯔꯊ ꯈꯪꯅ ꯁꯣꯟꯒꯗꯕꯅꯤ ꯑꯥꯔꯊ ꯈꯪꯒꯗꯕꯅꯤ ꯇꯐꯁꯤꯔ ꯀꯨꯔꯥꯟꯁꯤ ꯀꯔꯝꯕ ꯃꯇꯥꯡꯒꯤ ꯊꯥꯔꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯃꯐꯥꯎ ꯈꯪꯗꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯀꯨꯔꯥꯟ ꯁꯣꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯁꯤꯗꯤ ꯂꯣꯏꯅꯃꯛ ꯈꯪꯉ ꯂꯩꯅꯔꯤꯁే ꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯐꯖꯕ ꯄꯣꯏꯟꯠ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯃꯁꯤ ꯆꯥꯎꯔꯥꯛꯄ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯆꯌꯦꯠꯅꯔꯒ ꯂꯩꯕ ꯃꯐꯝꯅꯤ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯒꯗꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕ ꯄꯣꯠꯁꯛꯅꯤ ꯍꯣꯏ ꯃꯁꯤ ꯈꯪꯒꯗꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯚꯥꯞ ꯇꯥꯒꯗꯕꯁꯤ ꯏꯁꯂꯥꯝ ꯁꯔꯤꯌꯠ ꯍꯥꯏꯕꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 200-300ꯒꯤ ꯃꯃꯥꯡꯗꯒꯤ ꯃꯤꯁꯤꯡ ꯎꯂꯃꯥꯏ ꯀꯤꯔꯥꯝꯁꯤꯡꯁꯤꯅ ꯁꯦꯝꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯒꯗꯕꯅꯤ ꯍꯣꯏ ꯍꯣꯏ ꯆꯨꯝꯃꯦ ꯁꯤꯗꯤ ꯑꯜꯂꯥꯍꯅ ꯍꯨꯖꯨꯔꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯇꯤꯍꯥꯁ ꯌꯦꯡꯕ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯋꯥꯕꯀꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯃꯁꯤꯒꯤꯁꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯁꯤ ꯃꯁꯤꯒꯤ ꯁꯨꯝꯕ ꯆꯠꯅꯕꯤꯁꯤꯡ ꯆꯍꯤ ꯀꯌꯥꯗꯒꯤ ꯂꯩꯔꯛꯈꯤꯕꯅꯣ ꯃꯃꯥꯡꯗ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯔꯝꯕꯅꯣ ꯃꯌꯦꯛꯇ ꯀꯔꯤ ꯂꯩ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯊꯤꯖꯤꯟꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯣ ꯏꯟꯁꯥꯜꯂꯥ ꯑꯩꯈꯣꯏꯒꯤ ꯑꯋꯥꯝꯁꯤꯡꯁꯤ ꯚꯥꯞ ꯇꯥꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯍꯥꯏꯕ ꯍꯩꯖꯔꯕ ꯃꯈꯣꯏꯗ ꯚꯥꯞ ꯇꯥꯍꯟꯕ ꯍꯩꯖꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯚꯥꯞ ꯇꯥꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯁꯥꯂꯦ ꯁꯋꯥꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯏꯁꯂꯥꯝꯗ ꯉꯁꯤ ꯐꯥꯎꯕ ꯑꯋꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯃꯐꯝꯗ ꯍꯧꯖꯤꯛ ꯆꯌꯦꯠꯅꯕ ꯃꯌꯥꯝ ꯂꯩꯔꯦꯗꯅ ꯆꯥꯛꯆꯥꯔ ꯃꯇꯨꯡꯗ ꯗꯨआ ꯇꯧꯕ ꯌꯥꯏꯒ ꯌꯥꯗꯦ ꯍꯥꯏꯕꯒ ꯑꯗꯒꯤ ꯏꯁꯥꯂꯦ ꯁꯋꯥꯕ ꯊꯥꯒꯗꯕꯅꯤ ꯀꯨꯔꯥꯟ ꯈꯅꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯌꯥꯏ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃ ꯌꯥꯗꯦ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃ ꯆꯌꯦꯠꯅꯕꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯇꯥꯔꯒ ꯂꯥꯛꯑꯦꯕ ꯁꯤꯒꯤꯁꯤꯗ ꯋꯥꯍꯪ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯁꯤꯡ ꯃꯔꯛꯇꯒꯤ ꯃꯤ ꯑꯃ ꯐꯥꯎꯕꯅ ꯉꯁꯤ ꯐꯥꯎꯕꯗ ꯁꯨꯃꯥꯏꯅ ꯍꯪꯂꯛꯇꯦꯕ ꯏꯁꯥꯂꯦ ꯁꯋꯥꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯏꯁꯂꯥꯝꯗ ꯀꯔꯤ ꯂꯩ ꯍꯥꯏꯅ ꯍꯪꯉꯤ ꯕꯦꯁꯛ ꯕꯦꯁꯛ ꯑꯗꯣ ꯁꯤ ꯍꯪꯉꯛꯇ꯭ꯔꯕꯅꯤꯅ ꯑꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯍꯥꯏꯕꯤꯗꯕ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯅꯤꯡꯉꯦꯅ ꯈꯜꯂꯣ ꯃꯍꯜꯂꯥꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯇꯣꯞꯄ ꯃꯈꯣꯏꯅ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛꯇꯨꯗ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕ ꯎꯂꯃꯥꯏ ꯀꯤꯔꯥꯝꯁꯤꯡꯗꯨꯒ ꯌꯥꯅꯔꯒ ꯍꯦꯛ ꯍꯥꯏꯕꯒꯤ ꯃꯧꯀꯥ ꯄꯤꯗꯕ ꯁꯤꯒꯨꯝꯕꯁꯨ ꯍꯦꯛ ꯂꯩ ꯑꯗꯨ ꯁꯤꯒꯨꯝꯕꯁꯤꯅꯗꯤ ꯑꯩꯈꯣꯏ ꯂꯥꯏ ꯃꯃꯥꯡꯗꯗꯤ ꯂꯦꯞꯄꯨꯕ ꯌꯥꯔꯣꯏꯗꯅ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯂꯦ ꯁꯋꯥꯕꯀꯤ ꯃꯇꯥꯡ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯤꯕ ꯐꯥꯇꯤꯍꯥ ꯈꯥꯅꯤ ꯍꯥꯏꯀꯣ ꯑꯩꯈꯣꯏ ꯀꯨꯔꯥꯟ ꯈꯥꯅꯤ ꯇꯧꯕ ꯑꯗꯒꯤ ꯆꯥꯕ ꯊꯛꯄ ꯇꯧꯕ ꯁꯨꯝꯕ ꯁꯤꯕꯒꯤ ꯃꯤꯡꯗ ꯁꯤꯒꯤꯁꯤꯗ ꯖꯥꯏꯐ ꯍꯗꯤꯁ ꯐꯥꯎꯕ ꯑꯃꯐꯥꯎꯕ ꯂꯩꯇꯦꯕ ꯁꯨꯝꯕꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯀꯣ ꯏꯁꯥꯂꯦ ꯁꯋꯥꯕ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯆꯠꯅꯔꯤꯕ ꯃꯑꯣꯡ ꯏꯁꯥꯂꯦ ꯁꯋꯥꯕꯅꯦꯅ ꯇꯧꯅꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯍꯗꯤꯁ ꯁꯍꯤ ꯍꯗꯤꯁꯇꯤ ꯂꯥꯏꯔꯗꯅ ꯖꯥꯏꯐ ꯍꯗꯤꯁ ꯐꯥꯎꯕ ꯑꯁꯣꯠꯕ ꯍꯗꯤꯁ ꯐꯥꯎꯕ ꯏꯇꯤꯍꯥꯁꯇ ꯐꯥꯎꯕ ꯂꯩꯇꯦꯕ ꯍꯗꯤꯁ ꯑꯃ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅꯁꯨ ꯊꯦꯡꯅꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯕꯔꯦꯂꯤ ꯍꯖꯔꯠ ꯍꯥꯏꯅ ꯀꯥꯡꯕꯨ ꯑꯃ ꯂꯩꯗꯅ ꯍꯣꯏ ꯍꯣꯏ ꯀꯕꯔ ꯂꯥꯠꯄꯅꯤ ꯔꯖꯥ ꯈꯥꯅꯤ ꯏꯃꯥꯝ ꯑꯍꯃꯗ ꯔꯖꯥꯒꯤ ꯇꯨꯡꯏꯟꯕꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯗꯒꯤ ꯑꯌꯥꯝꯕ ꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯃꯗꯁꯨ ꯑꯩꯅ ꯍꯗꯤꯁ ꯑꯃ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤꯕ ꯍꯗꯤꯁꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯊꯥꯛꯇ ꯑꯩꯈꯣꯏꯒꯤ ꯃꯧꯁꯨꯑꯇꯨꯜ ꯑꯍꯥꯗꯤꯁ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯁꯥꯇꯤꯖꯥ ꯑꯋꯥꯡ ꯑꯋꯥꯡꯕꯁꯤꯡꯗꯁꯨ ꯍꯪꯕꯗ ꯔꯤꯁꯔꯁ ꯇꯧꯕꯗ ꯊꯤꯕ ꯀꯥꯟꯗ ꯑꯗꯨꯒꯤ ꯍꯗꯤꯁꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯝ ꯐꯥꯎꯕ ꯃꯟꯒꯔꯍꯠ ꯃꯧꯖꯨ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯍꯗꯤꯁꯀꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯂꯩ ꯍꯗꯤꯁꯇꯨꯗꯤ ꯀꯔꯤꯅꯣ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯁꯥꯍꯤꯕꯖꯥꯗꯦ ꯃꯆꯥꯅꯨꯄꯥ ꯏꯕ꯭ꯔꯥꯍꯤꯝꯁꯤ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤꯒꯤ ꯃꯃꯥꯡꯗ ꯍꯖꯔꯠ ꯑꯕꯨꯖꯔ ꯒꯤꯐꯥꯔꯤ ꯔꯖꯤꯌꯜꯂꯥꯍु ꯇꯥꯂꯥ ꯑꯟꯍꯨꯅ ꯈꯨꯔꯃꯥ ꯃꯔꯨ ꯈꯔ ꯄꯨꯔꯛꯑꯒ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯐꯥꯇꯤꯍꯥ ꯈꯥꯅꯤ ꯁꯣꯜꯂꯒ ꯀꯨꯔꯥꯟ ꯈꯥꯅꯤ ꯁꯣꯜꯂꯒ ꯑꯗꯨꯗ ꯏꯁꯥꯂꯦ ꯁꯋꯥꯕ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯍꯗꯤꯁ ꯑꯃ ꯁꯤꯒꯤ ꯍꯗꯤꯁꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯂꯨꯕ ꯃꯇꯝꯗ ꯄꯨꯔꯥ ꯃꯟꯒꯔꯍꯠ ꯍꯥꯏꯕꯗꯤ ꯀꯔꯤꯃꯠꯇ ꯂꯩꯇꯕꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯁꯦꯝꯖꯤꯟ ꯁꯥꯖꯜꯂꯒ ꯍꯗꯤꯁꯅꯤꯅ ꯄꯦꯁ ꯇꯧꯈꯤꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯆꯠꯅꯕꯤ ꯑꯣꯏꯅ ꯇꯧꯔꯛꯑꯦꯗꯅ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯈꯤꯗ꯭ꯔꯕ ꯏꯔꯥꯏꯁꯤꯗ ꯍꯪꯅꯕ ꯏꯔꯥꯏ ꯂꯥꯛꯏꯕ ꯏꯔꯥꯏꯁꯤda ꯑꯩꯈꯣꯏꯒꯤ ꯆꯦ ꯆꯥꯏꯊꯣꯛꯄ ꯑꯗꯨꯒ ꯑꯦꯂꯥꯟ ꯇꯧꯔꯒ ꯀꯨꯔꯥꯟ ꯈꯥꯅꯤ ꯁꯣꯟꯁꯤ ꯍꯥꯏꯅ ꯁꯣꯟꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯇꯧꯔꯤꯑꯕ ꯁꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯀꯜꯂꯛꯎꯕ ꯅꯠꯇꯦ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯁꯤ ꯑꯜꯂꯥꯍꯒꯤ ꯑꯃꯗꯤ ꯔꯁꯨꯜꯒꯤ ꯑꯇꯤꯎꯜꯂꯥꯍ ꯋ ꯑꯇꯤꯎർ ꯔꯁꯨꯜ ꯕꯦꯁꯛ ꯑꯜꯂꯥꯍꯒꯤ ꯉꯝꯈꯩ ꯁꯤꯐꯥꯎꯕ ꯇꯧ ꯁꯤꯐꯥꯎꯕ ꯇꯧꯒꯅꯨ ꯍꯥꯏꯕꯗꯨꯒꯤ ꯉꯝꯈꯩꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯁꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯇꯧꯔꯤꯕꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯣꯏꯔꯕꯗꯤ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯥꯍꯥꯕꯥ ꯏꯀꯔꯥꯝꯁꯤꯡꯒꯤ ꯃꯇꯝꯗ ꯍꯖꯔꯠ ꯑꯕꯨꯕꯀꯔ ꯂꯩꯇꯕ ꯃꯇꯝꯗ ꯍꯖꯔꯠ ꯎꯃꯔꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯐꯕ ꯑꯣꯏꯔꯝꯃꯒꯗꯤ ꯇꯧꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ हजरत अबूबकर सिद्दीक रज़ियल्लाहु ताला अन्हुना ताइबंग पानसिदी खोंसान की मतमदा हजरत उमर फारूक रज़ियल्लाहु ताला अन्हुना माना तौबंगम दब्रैबा मयाम खमजलगा कुरान सोनसे दुगा दुआ सांगम तौसे साले साव थासेन सुमाइना साहाबाई के आमसिंग पुंसीदा ताबीइन सिंग की पुंसीदा सोगुंबसी अम हो फंगिद्रम अम फोबा लैब नते अदो अदगी अमना इसाले सवाब की मतंग सिदा होजी मुस्लिम शरीफ की हदीस अल्लाह के नबी सल्लल्लाहु अलैहि वसल्लम हाइबिरम म लाई करी मियो बसिना मांगना ताइबंग मान सिदे खोंसान खर मतुंग द मागा थबक का तकना रे होइने मागी अमल गरगला लोय तकना खरे मरी लेने मातो बदनी आमदा खोंसान खरे अदो होय थबक अहुम खक्ते नि को लागी नबी माना अफबा औलाद थमंबा बेशक मासा अफबा मासा मसु मतिक चाना सेमगा थमंबा अल्लाह रसूल मसा खंगन लंबा मतिक चाबा मोय लंबा सुगुंबसे सीम लैरे अमना माना मयाम द ताकथो अम्बा अफबा इल्मा मयाम मा लैखिद्र मतुंग दसु मतंग मतंग कानबा लहौबा इल्मा सी मागी दमक्तदी अदुम अतोपा सदकाय जारिया अहुम सुबदा करी सदकाय जारिया हारिबा थबक अहुम असिदी अल्लाह के नबी सल्लल्लाहु अलैहि वसल्लम ना
ꯍꯥꯏꯕꯤꯔꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯍꯨꯝꯁꯤ ꯀꯅꯥꯒꯨꯝꯕꯅ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗꯁꯨ ꯍꯥꯏꯔꯤꯕ ꯇꯧꯔꯝꯂꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯝꯗꯒꯤ ꯃꯍꯥꯛꯉꯣꯟꯗ ꯑꯗꯨꯝ ꯁꯋꯥꯕ ꯅꯦꯀꯤ ꯐꯪꯒꯅꯤ ꯍꯥꯏꯕꯅꯦꯕ बेशक ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯗꯤꯁ ꯕꯨꯈꯥꯔꯤ ꯁꯔꯤꯐꯀꯤ ꯍꯗꯤꯁꯁꯤꯡ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯍꯗꯤꯁ ꯈꯔꯗꯒꯤ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕꯁꯤ ꯏꯁꯥꯅ ꯁꯋꯥꯕ ꯇꯧꯕ ꯌꯥꯏ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯗꯨआ ꯇꯧꯕꯤꯕ ꯌꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯁꯤꯒꯤꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯗꯨआ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯒꯤ ꯃꯤꯌꯥꯝ ꯆꯥꯛ ꯄꯤꯖꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯑꯗꯨꯁꯨ ꯂꯥꯏꯔꯕꯁꯤꯡꯅꯤ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯁꯦꯅꯤ ꯇꯧꯔꯤꯕꯅꯤ ꯏꯄꯥ ꯂꯩꯇꯕꯒꯤꯅꯤ ꯁꯦꯅꯤ ꯇꯧꯔꯅꯤ ꯏꯅꯥ ꯈꯨꯟꯕꯁꯨ ꯀꯔꯤꯁꯨ ꯁꯔꯤꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯏꯁꯥꯂꯦ ꯁꯋꯥꯕꯀꯤꯗꯃꯛꯇ ꯃꯤ ꯆꯥꯛ ꯄꯤꯖꯕ ꯇꯥꯔꯒꯗꯤ ꯄꯤꯖꯔꯤꯕ ꯏꯃꯨꯡꯗ ꯐꯥꯎꯕ ꯆꯥꯒꯅꯨ ꯍꯥꯏꯔꯤꯕꯅꯦꯕ ꯆꯥꯛ ꯊꯣꯡꯉꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯣ ꯑꯩꯈꯣꯏꯁꯤꯗꯅ ꯀꯔꯤ ꯏꯁꯥꯂꯦ ꯁꯋꯥꯕꯀꯤꯗꯃꯛꯇ ꯁꯦꯅꯤ ꯇꯧꯕꯁꯤꯗ ꯕꯥꯔꯇꯣꯟꯁꯤ ꯄꯥꯕꯁꯤꯗ ꯍꯥꯟꯅ ꯑꯗꯨꯒꯤ ꯃꯤ ꯑꯩꯒꯤ ꯂꯣꯏꯅꯕ ꯏꯃꯥꯟꯅꯕ ꯑꯗꯨ ꯏꯅꯥ ꯈꯨꯟꯕ ꯑꯗꯨ ꯍꯥꯏꯍꯧꯗ꯭ꯔꯗꯤ ꯋꯥꯔꯧꯈꯤꯗꯕ ꯃꯥꯒꯤꯗ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯄꯥꯒꯤꯗ ꯍꯥꯏꯔꯛꯈꯤꯕꯅꯤ ꯁꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯆꯥꯎꯅ ꯆꯠꯅꯔꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯃꯇꯨꯡꯗꯁꯨ ꯕꯥꯔꯇꯣꯟ ꯑꯩꯅ ꯍꯥꯏꯈ꯭ꯔꯒꯗꯤ ꯃꯥꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯍꯥꯏꯔꯛꯇ꯭ꯔꯒꯅ ꯏꯀꯥꯏꯅꯕꯤ ꯏꯖꯠ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯣꯏꯅ ꯈꯟꯅꯔꯤꯃꯦꯕ ꯁꯤ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯃꯈꯥ ꯇꯥꯕꯗ ꯔꯣꯖꯥ ꯍꯦꯟꯕꯤꯕ ꯌꯥꯏ ꯑल्लाहकी नबी सल्लल्लाहु अलैहि वसल्लम साहबा किराम साहबी अम्मा महाकी मनाक्ता लागा अल्लाहकी नबी मनाक्ता लागा आइगी मागीदमक्ता करी करी तौबा याय हंबदा अल्लाहकी नबीना रोजा हेलो नत्रगा हस्तौ हाइकी हस्तौ बिबि याय आइगी मा बाबागीदमक्ता लैगिदमसिंगीदमक्ता रोजा हेंबिबि याय आइदा कनागुम्बा अमगी पुंसिदा कानखिदबा आइगी सोबाजीदु नतबा आइगी उच्चनिंबदु तनुबा कनागुम्बा हौजिक अमसु देखलावा नतबा होय अखोगी करिना मुफ्ती तकी उस्मानी सामना हाइबदा याम फजब वफम अमखक लैय न ताबदा याम कन हौजिक तौरिबिसि कइनो ममा मासे हिंगिङै नारयै यागा हलोइबगी लैनि मतमसिदना माइ मागी थबक चिल्ली संगदे खोतेने लाक्तबा लैयंग बिदबा नोमता हाउबमा चानिंगम पुरागन पिचरदबा अदुगा अखोगी लैखिदर मतुंगदना करी मामा मपासे नुसिबा सारकपा होय अदु करिगिनो सिदा मुफ्ती सामना माना पोइन मलो थोइबा लैखिदर मतुंगदा मचा पुनमकना अरैबसु लैतबसु पैसा खमजलगा सुनि तौरइबसे मसागी इज्जत कनबनी मामा मपागी सवाब थाबनते मसागी इज्जत कनबनेबा करिगिनो आइना इस आई मवरगा इसी थबकसु तौरिबनी आइसि म्यामनसु तौरिबनी आई इमाम लैखिदरगा सेमी एम्फौ तौदरी चाखर मी फो पिजदरगदी आइसि म्यामन करी हाइगिदमना मसागी इज्जत कनजबनी सिदि खनबगी वानी अदुगा हाइसु हाइनरिमेबा मपा म सिरगबु सेनी एम्फौ तौदबाइना सोइना हाइनेबा सुगुमबो खल्लोनसिना अखोइगी थबक थौरमसे लोइना ताकना तुमना अखोइना ngasi yetlabsu kaidorabsu अल्लाहगी मनाक्ता सवाब लैरमोइदबा मवोंगदि करी काने माने माने दुन ngasi gi isale सवाब किसे मसी अखोइना भाब तागदबसि इसale सवाब शरीयत लई अदुबु कुरान दा अमदी हदीस दा अमदी फुकाहाई किराम अखोइगी इमाम मरी मक्की मसलक सिदा हायरसु अदगी अतोप तोप लैखिबा हिरम अखोइगी सूफीजम की करिगी लैखिबा मयाम सिदा कुरान खानीगी सिगी मवोंग सेमदि तौगदबनी हाइबगी अकक्नबा नीति नियम अमा फावबा लैते हाइबसि अखोइना भाब तागदब होय होय अदुना अखोइना कुरान सोनबसि खक कुरान सोनबा लोइर मतुंगदा इसाले सवाब थागदमी हाइबगी वखल्लोन लैरिबा हजरात सिंगसि अखोइ मुन्ना ज्ञान तामिन्नसेबा सोनबा याय मरक्तम को कुरान सोनबा यायबा आई तोमदा सोलग एलान तौरगा मी पुनसलगा फम्मगा सोनगदबनि हाइना चटनबगी मोंग होय चटनबी वइना तौनरिबा सिदि सवाब फंगोयबा अदगी दुआ सांगना तौबा दुआ सांग तौबा मी अपुन बायबा इस्लाम सरियतना मियोयबसिबु यामना फ्री थादोई मियोयबगी थबक थौरम सिंग मियोयबगी वखल्लोन सिंगसिबु यामना इज्जत तौयबा आइगुम्बा मना अखोइगी मी जंखै चामा पुनसलगा चाक पिजरीबा आइसिना टेबल यो फरिसे आइना बर्तन हाइरबदा लाकपीरगा आइगी युमदा फमगा चाक चाबिररिसे मसिसि आइगिदमक्ता यामना लेबा फबमनेबा अदु चाक से चाबदु खक पादमने अदुगी मतुंगदा आइना आइंगोंदा असुक मतम लैखबा कनागुम्बा थबक चतकदबा कनागुम्बा असिन बखो अना एक यावबा अदु सिंगदु आइना मिनट अमा दगी मिनट 5 सेकेंड दुगी आइगी दुआगिदमक्ता फजनबगी आइंगोंदा हक लैतेबा होय होय अदगी सिदगी अखोइना उबदसु करिनो सुमाइना तौबा खोंफम सिंगदिदा अखोइगी इस्लामना तापीरमदबा नत्रगा इस्लामना तौरमदरा थबक सिंगसे खनथरबदा यामना फजैबा मरमदि अखोइना इस्लामदा लैता पोसिमा तौमतमदा मियोबसिंगसिना अखोइगी एक्सेप्ट तौनिंगे एक्सेप्ट अखोइगी अखोइगी यानिंगदबा हाइब तारेको करियमनबा थबकतुबु हजिक यमबा लोंग गोंग अचौबदा दुआसिगा सितंग सांगिबगा फमि मी म्याम करंतुरन लोनबने चुमे चुमे सांबनग्रेने हेतु तौरेने निंग्रांग हवगतलगा नायरगा सुमाइना अखोइगी यामना मोंग तादा मोंग फमगा दुआ तौबा अदगी चाक चारमी मीगा दोक्थोगा मखुत नामरा सुमाइन तौरगा तौबगुम्बा अदो सुगुम अकाइबसि लाकने खनबदगी मरुओइबा थबक नत्ते हाइना लागे नबी सल्लल्लाहु अलैहि वसल्लम दावत चाबगी दुआ सोलो हाइरमिने ओ अदो आइना हानिंग सिदे सिगी मतंग सिदा सोइखो मफम तम चाबदा याम संदोक नै होय होय सिदे उलमाई किराम अचो चोबो उलमाई किराम सिंगसी मथौन इखोइदि सुम मरक सेदा लामिना मुफ्ती साहबना खरा नै नबी खरि इखोइगी नॉलेज की दमक्तनेना अदो इंशाअल्लाह सिगी मतंग सिदा सुम मतंग से इखोइ यामना नैना मतौ ताइ बेशक बेशक अदो नोमदा इखोइगी लोइना कैदबदि तंगाइ फदे अदो इखोइगी आइना आवाम सिंगदसु थागवांगबा मी ngakतनि लैरबा हिंगरि से मी खुदिमक थागवांगी
ꯃꯈꯣꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝ ꯑꯃꯗ ꯑꯩꯅ ꯈꯪꯗꯕ ꯍꯤꯔꯝꯁꯤꯗꯗꯤ ꯑꯩꯅ ꯈꯪꯕ ꯁꯥꯔꯣꯏꯗꯕꯅꯤ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯋꯥꯠꯄ ꯊꯕꯛ ꯑꯃ ꯑꯩꯅ ꯈꯪꯖꯔꯛꯄꯗ ꯍꯥꯏꯔꯒꯅ ꯀꯔꯤ ꯀꯅꯥꯒꯨꯝꯕꯅ ꯀꯔꯕꯥꯔ ꯇꯧꯅꯤꯡꯉꯦ ꯍꯦꯛꯇ ꯃꯥꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯥꯖꯤꯜꯂꯒ ꯀꯔꯕꯥꯔ ꯍꯧꯗꯣꯛꯄ ꯀꯅꯥꯒꯨꯝꯕꯅ ꯂꯨꯍꯣꯡꯅꯤꯡꯉꯦ ꯍꯦꯛꯇ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤꯗ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯄꯔꯤꯡꯗꯨꯗ ꯍꯦꯛꯇ ꯂꯨꯍꯣꯡꯗꯣꯛꯈꯤꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯅꯤ ꯊꯕꯛꯁꯤꯗ ꯍꯦꯛꯇ ꯃꯁꯥ ꯃꯁꯥꯅ ꯇꯧꯒꯦ ꯈꯜꯂꯛꯄꯒ ꯇꯧꯈꯤꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯌꯦꯕ ꯑꯅꯤꯡꯕ ꯅꯤꯡꯉꯛꯄꯒ ꯀꯅꯥꯒꯨꯝꯕꯅ ꯃꯥ ꯃꯨꯁꯜꯃꯥꯟꯅꯦꯕ ꯃꯨꯁꯜꯃꯥꯟ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯜꯂꯥ ꯔꯁꯨꯜ ꯌꯥꯗ꯭ꯔꯒꯗꯤ ꯐꯔꯦ ꯇꯧꯅꯤꯡꯕ ꯇꯧꯈ꯭ꯔꯣ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯑꯜꯂꯥ ꯔꯁꯨꯜꯕꯨ ꯌꯥꯔꯤꯕ ꯂꯩ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯜꯂꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯨꯒꯅꯤ ꯍꯤꯁꯥꯕ ꯀꯤꯇꯥꯕ ꯄꯤꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯊꯥꯖꯕ ꯅꯨꯡꯁꯤꯕꯗꯨ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯜꯂꯥꯍꯒꯤ ꯑꯩꯅ ꯔꯁꯨꯜꯒꯤ ꯇꯔꯤꯀꯥꯗ ꯍꯣꯏ ꯀꯥꯔꯣꯕꯥꯔ ꯑꯃ ꯍꯧꯗꯣꯛꯅꯤꯡꯉꯒꯗꯤ ꯅꯍꯥꯛꯀꯤ ꯀꯥꯔꯣꯕꯥꯔ ꯇꯧꯅꯤꯡꯉꯤꯕ ꯅꯤꯇꯤ ꯅꯤꯌꯝ ꯗꯤꯇꯦꯜꯁꯇꯣ ꯏꯔꯒ ꯃꯨꯐꯇꯤ ꯑꯃꯗ ꯍꯪꯉꯣꯕ बेशक ꯑꯩ हंगा ꯁꯤꯁꯤ ꯇꯧꯅꯤꯡꯉꯤ अल्लाह ने याबा ꯁꯤꯗ रसूल ꯌꯥꯕꯅ ने याबा ꯀꯔꯤꯅꯣ तरीका दा तौगदबनी से ꯌꯥꯗꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯇꯕꯨ ꯑꯣꯏꯔꯣ ꯏꯃꯥꯝ ꯆꯥꯛꯁꯤꯡꯁꯤꯗ ꯑꯃꯗ ꯍꯪꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯏꯔꯥꯏꯒꯤ ꯀꯔꯤꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯥꯏꯒꯤ ꯖꯨꯃꯥꯒꯤ ꯕꯌꯥꯟꯁꯦ ꯑꯥꯗ ꯇꯧꯔꯤ ꯃꯑꯣꯡꯁꯤꯅ ꯌꯥꯝ ꯐꯖꯩꯌꯦꯕ ꯍꯥꯏꯗꯤ ꯃꯤꯑꯣꯏꯁꯤꯡ ꯉꯟꯅ ꯉꯟꯅ ꯂꯥꯛꯑꯒ ꯂꯣꯏꯅ ꯐꯝꯃꯒ ꯁꯨꯅꯠ ꯀꯔꯤ ꯀꯔꯤ ꯁꯣꯟꯗ꯭ꯔꯤꯉꯩꯗ ꯐꯖꯅ ꯐꯝꯃꯒ ꯕꯌꯥꯟꯁꯦ ꯇꯥꯕꯅꯦꯕ ꯕꯌꯥꯟꯁꯦ ꯇꯥꯔ ꯃꯇꯨꯡꯗ मिनट मंगागुम्बा ꯍꯣꯏ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛꯀ ꯃꯌꯥꯝꯁꯤꯗꯅ ꯀꯔꯤ ꯀꯔꯤ ꯍꯪꯅꯤꯡꯕꯅꯣ ꯑꯩꯒꯤ ꯍꯪꯅꯤꯡꯕꯁꯤꯡꯁꯦ ꯍꯞꯇꯥ ꯑꯁꯤꯃꯗ ꯑꯩꯒꯤ ꯊꯦꯡꯅꯔꯤꯕꯁꯤꯗ ꯑꯩꯅ ꯚꯥꯞ ꯇꯥꯗꯕꯁꯤꯡꯁꯦ ꯏꯁꯜꯂꯒ ꯖꯨꯃꯥꯒꯤ ꯅꯨꯃꯤꯠꯇ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯏꯃꯥꯝ ꯁꯥꯍꯕꯇ ꯍꯪꯍꯧꯒꯗꯕꯅꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯁꯤꯒꯤꯁꯤ ꯑꯗꯣ ꯁꯨꯒꯨꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯤꯅ ꯑꯖꯥꯟ ꯂꯥꯎꯔ ꯃꯇꯨꯡ ꯈꯨꯠꯕꯥ ꯁꯣꯜꯂꯝꯗꯥꯏꯗꯅꯦꯕ ꯆꯪꯖꯟꯅꯔꯤꯁꯤ ꯁꯨꯅꯠ ꯁꯣꯟꯗꯕꯤꯗꯅꯦ ꯐꯝꯒꯤꯗꯧꯔꯤꯁꯤ ꯑꯌꯥꯝꯕꯅ ꯈꯨꯠꯕꯥ ꯐꯥꯎꯕ ꯇꯥꯔꯕꯗ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯦꯞꯄꯒ ꯂꯩꯔꯒ ꯅꯨꯡꯁꯥ ꯖꯥꯏꯔꯒꯅꯤ ꯈꯪꯗꯦ ꯎꯔꯨꯝ ꯇꯥꯡꯉꯒꯅꯤ ꯈꯪꯗꯦ ꯂꯩꯔꯒ ꯅꯃꯥꯖ ꯂꯦꯞꯄ ꯍꯧꯔꯀꯥꯟꯗ ꯆꯪꯖꯜꯂꯛꯏ ꯌꯦꯡꯉꯣ ꯈꯨꯠꯕꯥ ꯇꯥꯕꯁꯤ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯍꯥꯏꯕꯗꯤ ꯋꯥꯖꯤꯕꯅꯦꯅ ꯍꯥꯏꯔꯤꯃꯦ ꯃꯨꯐꯇꯤ ꯁꯥꯍꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯖꯨꯃꯥꯒꯤꯁꯦ ꯈꯔ ꯉꯟꯇꯛ ꯅꯣꯡꯃꯁꯤꯃꯗꯤ ꯂꯥꯛꯑꯒ ꯄꯨꯂꯞ ꯏꯃꯥꯝ ꯁꯥꯍꯕꯀꯤ ꯕꯌꯥꯟꯁꯦ ꯐꯖꯅ ꯂꯩꯇꯥꯗꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯃꯥꯖ ꯂꯦꯞꯄꯝꯗꯥꯏ ꯃꯤꯅꯤꯠ 4-5 ꯃꯃꯥꯡꯗ ꯂꯦꯞꯊꯣꯛꯑꯒ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯟꯅ ꯁꯣꯟꯃꯤꯟꯅꯔꯒ ꯅꯃꯥꯖ ꯁꯣꯟꯕ ꯁꯨꯃꯥꯏꯅ ꯁꯣꯟꯕꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯐꯖꯕ ꯄꯣꯠꯁꯛ ꯑꯃꯅꯤ बेशक मान ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯂꯃꯥꯏ ꯀꯔꯥꯝꯁꯤꯡꯗꯒꯤ ꯑꯐꯕ ꯋꯥꯁꯤ ꯇꯥꯔꯛꯇꯦ ꯇꯥꯗꯦ ꯐꯖꯕ ꯋꯥ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯍꯧꯖꯤꯛ ꯖꯨꯃꯥꯗꯅꯦꯕ ꯃꯌꯥꯝꯅ ꯕꯌꯥꯟ ꯇꯥꯟꯅꯔꯤꯁꯤ ꯑꯩꯈꯣꯏ ꯑꯥꯗ ꯇꯧꯕꯒꯨꯝ ꯈꯨꯜꯂꯛꯇ ꯀꯔꯤꯗ ꯀꯧꯗꯅ ꯁꯤꯟꯗꯅ ꯎꯂꯃꯥꯁꯤꯡꯗ ꯍꯤꯔꯝ ꯑꯃ ꯄꯤꯔꯒ ꯁꯤꯒꯤ ꯍꯤꯔꯝꯁꯤꯗ ꯉꯥꯡꯕꯤꯌꯣꯅ ꯇꯧꯕꯗꯨꯁꯨ ꯑꯩꯈꯣꯏꯗ ꯂꯩꯇ꯭ꯔꯦꯕ ꯆꯠꯅꯕꯤ ꯍꯧꯖꯤꯛꯇꯤ ꯎꯂꯃꯥꯒꯤ ꯕꯌꯥꯟ ꯍꯥꯏꯔꯗꯤ ꯇꯕꯂꯤꯒꯤ ꯖꯃꯥꯠꯀꯤ ꯍꯖꯔꯥꯠꯁꯤꯡꯅ ꯕꯌꯥꯟ ꯇꯧꯔꯤꯕ ꯑꯦꯂꯥꯟ ꯇꯧꯔꯒ ꯕꯌꯥꯟ ꯇꯧꯔꯤꯕ ꯑꯗꯒꯤ ꯖꯨꯃꯥꯗ ꯇꯧꯔꯤꯁꯤꯅ ꯂꯣꯏꯔꯦꯕ ꯁꯤꯒꯤꯁꯤꯗ ꯌꯦꯡꯉꯣ ꯃꯤꯅꯠ 5-10 ꯃꯇꯝ ꯄꯤꯕꯤꯔꯦ ꯇꯨꯁꯨ ꯅꯃꯥꯖ ꯃꯇꯝꯁꯤ ꯇꯪ ꯑꯃ ꯌꯧꯔꯛꯄꯒ ꯃꯃꯤꯁꯤꯡꯁꯤ ꯂꯣꯏꯅ ꯕꯌꯥꯟꯗ ꯂꯩꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯝ ꯁꯥꯍꯕꯇꯅꯦꯕ ꯃꯇꯝ ꯑꯣꯏꯔꯦꯅꯦ ꯗꯥꯏꯔꯦꯛ ꯍꯥꯏꯕ ꯌꯥꯔꯝꯃꯦ ꯃꯇꯝꯁꯤ ꯌꯥꯗ꯭ꯔꯦꯅꯦ ꯍꯥꯏꯅꯔꯤꯅꯦꯕꯀꯣ ꯍꯣꯏ ꯍꯥꯏꯅꯩ ꯑꯗꯨꯅꯗꯤ ꯏꯃꯥꯝ ꯁꯥꯍꯕꯁꯤꯡꯁꯨ ꯈꯪꯉꯦꯕ ꯃꯈꯣꯏꯅ ꯀꯔꯤꯕꯨ ꯃꯤꯅꯠ 15-20 ꯀꯔꯤꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯗꯧꯔꯤꯁꯤꯅ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯒ꯭ꯌꯥꯟꯗ ꯂꯩꯕ ꯆꯤꯟꯗ ꯂꯥꯛꯄ ꯈꯔ ꯑꯗꯨꯝ ꯉꯥꯡꯁꯤꯜꯂꯝꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯋꯦꯕ ꯃꯥꯅꯤ बेशक ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃ ꯄꯨꯡꯈꯥꯏ ꯑꯃ ꯃꯤꯅꯠ 20 ꯉꯥꯡꯗꯦ ꯑꯩꯁꯤ ꯉꯥꯡꯒꯗꯣꯔꯤ ꯃꯌꯥꯝ ꯇꯥꯒꯗꯣꯔꯤ ꯃꯌꯥꯝ ꯀꯣꯏꯁꯟ ꯇꯧꯔꯛꯀꯗꯧꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯃꯥꯝ ꯁꯥꯍꯕꯇꯨꯁꯨ ꯃꯥ ꯐꯖꯅ ꯃꯨꯇꯥꯂꯥ ꯇꯧꯔꯒ ꯌꯦꯡꯉꯒ ꯀꯔꯤ ꯍꯥꯏꯍꯧꯁꯤꯅꯣ ꯀꯔꯤ ꯀꯥꯟꯅꯕ ꯂꯩ ꯍꯧꯖꯤꯛ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯝ ꯃꯥ ꯂꯩꯅꯔꯒ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯈꯪꯍꯟꯒꯅꯤ ꯍꯥꯏꯒꯅꯤ ꯃꯤꯅꯠ 35 ꯀꯔꯝꯕ ꯅꯕꯤꯒꯤ ꯀꯔꯝꯕ ꯁꯥꯍꯕꯒꯤ ꯁꯤꯔꯠꯅꯣ ꯍꯥꯏꯗꯣꯔꯤꯁꯤ ꯍꯥꯏ ꯑꯗꯨ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯑꯌꯥꯝꯕ ꯀꯣꯂꯦꯖꯇ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯀꯩꯗ ꯇꯝꯕꯁꯤꯡꯁꯦ ꯑꯌꯥꯝꯕ ꯑꯗꯨꯝ ꯂꯣꯏꯅꯩ ꯈꯪꯕꯁꯦ ꯃꯈꯣꯏꯅꯁꯨ ꯅꯨꯡꯁꯤꯕꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯏꯁꯂꯥꯝꯒꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯅꯣꯂꯦꯖꯁꯤ ꯌꯥꯝꯅ ꯅꯦꯝꯃꯤ ꯑꯗꯨ ꯁꯤꯒꯤ ꯅꯦꯝꯕꯁꯤꯒꯤ ꯀꯔꯤ ꯎꯄꯥꯏ ꯇꯧꯔꯒ ꯈꯪꯍꯟꯁꯤꯅꯣ ꯌꯧꯍꯟꯁꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯔꯒ ꯅꯩꯅꯔꯒ ꯃꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯕ ꯇꯉꯥꯏꯐꯗꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯃꯔꯛꯇ ꯈꯟꯅ ꯇꯥꯟꯅꯕꯁꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯣꯠꯁꯛ ꯑꯃꯈꯛꯇꯪꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯃꯧꯂꯥꯅꯥ ꯁꯥꯍꯕꯀ ꯎꯅꯕꯁꯤꯒꯤ ꯊ꯭ꯔꯨꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯖꯅꯤꯡꯕꯁꯤ ꯀꯔꯤꯅꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯁꯦ ꯀꯨꯔꯥꯟꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯑꯅꯤꯁꯨꯕꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤꯒꯤ ꯄꯨꯟꯁꯤꯕꯨ ꯈꯪꯅꯕ ꯍꯣꯠꯅꯕ ꯑꯜꯂꯥꯍꯒꯤ ꯅꯕꯤꯒꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯜꯂꯥꯍꯒꯤ ꯅꯕꯤꯒꯤ ꯂꯨꯍꯣꯡꯕ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯑꯩꯈꯣꯏꯅ ꯆꯥꯕ ꯊꯛꯄ ꯇꯨꯝꯕ ꯖꯣꯕꯤ ꯄꯨꯡ 12ꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯁꯤꯃ ꯈꯪꯅꯕ ꯍꯣꯠꯅꯕ ꯃꯊꯪꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯁꯃꯥꯖ ꯑꯁꯤꯗ ꯑꯐꯕꯒꯤ ꯃꯤꯡꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯁꯋꯥꯕ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ ꯂꯥꯟꯅ ꯁꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯉꯒ ꯇꯧꯕ ꯑꯗꯨꯒ ꯌꯥꯝꯅ ꯄꯤꯛꯆ ꯅꯣꯟꯖꯕ ꯎꯂꯃꯥꯅꯁꯨ ꯑꯋꯥꯝꯁꯤꯡꯒꯤ ꯏꯖꯠ ꯇꯧꯕ ꯑꯗꯒꯤ ꯑꯋꯥꯝꯁꯤꯡꯅꯁꯨ ꯎꯂꯃꯥꯁꯤꯡꯒꯤ ꯏꯖꯠ ꯇꯧꯔꯒ ꯑꯅꯤꯁꯤ ꯃꯔꯛꯇ ꯏꯖꯠ ꯇꯧꯅꯗ꯭ꯔꯒ ꯑꯃꯅ ꯑꯩꯗꯤ ꯀꯔꯤ ꯄꯥꯏꯔꯤꯕꯅꯤ ꯑꯩꯗꯤ ꯂꯥꯏ ꯂꯝꯕꯤ ꯄꯥꯏꯔꯤꯕꯅꯤ ꯀꯨꯔꯥꯟ ꯍꯗꯤꯁ ꯄꯥꯏꯔꯤꯕꯅꯤꯅ ꯃꯨꯛꯇ ꯂꯩꯊꯣꯛꯈ꯭ꯔꯕ ꯑꯃꯅ ꯑꯩꯗꯤ ꯗꯨꯅꯤꯌꯥꯒꯤ ꯄꯥꯏꯔꯤꯕꯅꯤꯅ ꯃꯨꯛꯇ ꯂꯩꯊꯣꯛꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯌꯦꯡ ꯑꯜꯂꯥꯍꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯤ ꯀꯔꯝꯍꯥꯏꯅꯅꯣ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯑꯄꯨꯟꯕꯅꯦꯅ ꯂꯦꯞꯄꯗꯧꯔꯤꯁꯤ ꯑꯗꯨꯅꯗꯤ ꯑꯅꯤꯃꯛꯁꯦ ꯏꯖꯠ ꯇꯧꯅꯔꯒ ꯑꯩꯅꯁꯨ ꯃꯨꯐꯇꯤ ꯑꯣꯏꯔꯤꯕ ꯑꯩꯅꯁꯨ ꯑꯩ ꯀꯔꯤꯒꯨꯝꯕ ꯆꯦ ꯆꯥꯡꯒꯤ ꯗꯔꯀꯥꯔ ꯑꯃ ꯗꯨꯅꯤꯌꯥꯗ ꯍꯤꯡꯉꯤꯕꯅꯤ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯀꯥꯟꯗ ꯑꯩꯒꯤ ꯗꯣꯀꯨꯃꯦꯟ ꯑꯃ ꯀꯔꯤ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯀꯥꯟꯗ ꯑꯩ ꯃꯨꯐꯇꯤꯒꯤ ꯃꯅꯥꯛꯇ ꯏꯃꯥꯝ ꯁꯥꯍꯕꯀꯤ ꯃꯅꯥꯛꯇ ꯆꯠꯇꯦꯕ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤ ꯇꯧꯕ ꯃꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯣꯐꯤꯁ ꯑꯃꯗ ꯀꯣꯂꯦꯖ ꯑꯃꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗ ꯑꯣꯐꯤꯁ ꯑꯃꯗ ꯆꯠꯂꯦꯕ
ꯑꯗꯨ ꯃꯈꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯗꯤꯟꯒꯤ ꯍꯤꯡꯅꯕꯒꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅꯁꯨ ꯀꯣꯂꯦꯖꯇ ꯆꯠꯇꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯇꯦ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯇ ꯆꯠꯇꯦ ꯑꯥꯂꯤꯝꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯅꯤꯃꯛꯁꯦ ꯑꯃꯅ ꯑꯃꯒꯤ ꯗꯔꯀꯥꯔ ꯂꯩꯅ ꯗꯔꯀꯥꯔꯅꯦ ꯑꯗꯣ ꯑꯅꯤꯃꯛꯁꯤ ꯃꯔꯤꯁꯤ ꯐꯖꯔꯛꯇꯕꯗꯗꯤ ꯉꯁꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯂꯥꯛꯂꯤꯕꯁꯤ ꯃꯤ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯃꯥꯅꯤ ꯃꯥꯅꯤ ꯑꯜꯍꯝꯗꯨꯂꯤꯜꯂꯥ ꯌꯥꯝ ꯐꯖꯕ ꯃꯨꯐꯇꯤ ꯁꯥꯍꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯇꯥꯖꯕ ꯐꯪꯉꯦ ꯃꯨꯐꯇꯤ ꯁꯥꯍꯕꯅ ꯊꯝꯖꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯂꯧꯒꯗꯧꯔꯤꯕꯁꯤ ꯀꯨꯔꯥꯟ ꯃꯁꯛ ꯈꯪꯁꯤ ꯍꯥꯏꯕꯅꯦꯕ ꯑꯜꯂꯥꯍꯕꯨ ꯃꯁꯛ ꯈꯪꯁꯤ ꯅꯕꯤꯕꯨ ꯃꯁꯛ ꯈꯪꯁꯤ ꯍꯥꯏꯕꯅꯦꯕ ꯅꯕꯤ ꯄꯨꯡ 14 ꯄꯨꯟꯁꯤ ꯂꯦꯜꯂꯒ ꯇꯥꯛꯄꯤꯔꯝꯃꯕꯅꯤ ꯅꯕꯤꯒꯤ ꯄꯨꯡ 14 ꯂꯦꯜꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯁꯤ ꯁꯤꯁꯤ ꯅꯕꯤꯒꯤ ꯇꯔꯤꯀꯥꯗ ꯂꯦꯜꯂꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯅ ꯂꯩꯅ ꯀꯥꯔꯣꯕꯥꯔ ꯇꯧꯅ ꯇꯧꯅ ꯇꯨꯝꯅ ꯇꯨꯝꯅ ꯆꯥꯅ ꯆꯥꯅ ꯅꯕꯤꯒꯤ ꯇꯔꯤꯀꯥꯗ ꯑꯣꯏꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯑꯦꯅ ꯀꯨꯔꯥꯟꯗꯁꯨ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯅ ꯀꯨꯔꯥꯟ ꯃꯁꯛ ꯈꯪꯕ ꯅꯕꯤꯒꯤ ꯇꯔꯤꯀꯥ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯕꯤꯒꯤ ꯇꯔꯤꯀꯥꯗ ꯇꯧꯕ ꯑꯗꯨꯒ ꯁꯃꯥꯖꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯈꯪꯉꯒ ꯑꯩꯈꯣꯏ ꯇꯧꯔꯒꯗꯤ ꯏꯟꯁꯥꯜꯂꯥ ꯑꯜꯂꯥꯍꯅ ꯌꯥꯕ ꯄꯨꯟꯁꯤꯗꯨꯁꯨ ꯑꯣꯏꯍꯟꯕꯤꯒꯅꯤ ꯑꯜꯂꯥꯍꯅ ꯌꯥꯕ ꯕꯟꯗꯥ ꯕꯟꯗꯤꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗꯁꯨ ꯆꯜꯍꯟꯕꯤꯒꯅꯤ ꯍꯥꯏꯕꯅꯤ ꯍꯌꯦꯡ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯍꯤꯁꯥꯕ ꯀꯤꯇꯥꯕ ꯄꯤꯔꯨꯕ ꯃꯇꯝꯗꯁꯨ ꯂꯩꯍꯟꯕꯤꯒꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯜ ꯇꯧꯕꯒꯤ ꯇꯧꯐꯤꯛ ꯄꯤꯅꯤ ꯕꯤꯕꯣꯏꯁꯟ ꯑꯗꯨꯒ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯨꯐꯇꯤ ꯁꯥꯍꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅꯁꯨ ꯈꯪꯖꯅꯤꯡꯕ ꯃꯌꯥꯝꯅꯁꯨ ꯈꯪꯖꯅꯤꯡꯕ ꯇꯁꯦꯡꯅꯃꯛꯀꯤ ꯃꯅꯤꯄꯨꯔꯗ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤ ꯆꯍꯤ 6-7 ꯁꯨꯔꯕꯅꯦ ꯑꯩꯈꯣꯏꯅ ꯂꯣꯛꯗꯥꯎꯟꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯨꯡꯗꯒꯤ ꯃꯊꯪ ꯑꯋꯥꯕ ꯇꯥꯅꯔꯛꯄ ꯁꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯥꯜ ꯋꯥꯠꯄꯒꯤꯔ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯁꯤ ꯋꯥꯠꯂꯛꯄꯒꯤꯔ ꯁꯤ ꯀꯔꯝꯕ ꯃꯇꯥꯡꯒꯤꯅ ꯁꯤꯒꯨꯝꯕ ꯋꯥꯍꯩ ꯃꯆꯥ ꯑꯃꯈꯛꯇꯪ ꯅꯍꯥꯛꯅ ꯊꯝꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯀꯥꯟꯅꯕ ꯃꯌꯥꯝꯁꯨ ꯀꯥꯟꯅꯕ ꯁꯤ ꯅꯍꯥꯛꯀꯤ ꯅꯣꯂꯦꯖꯇ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡ ꯍꯧꯖꯤꯛꯁꯤ ꯑꯁꯦꯡꯕꯗꯤ ꯃꯤꯑꯣꯏꯕꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯁꯨ ꯊꯃꯣꯏꯒꯤ ꯁꯥꯟꯇꯤꯗꯤ ꯑꯝꯇ ꯐꯪꯅꯕ ꯅꯠꯇ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯄꯥꯏꯅꯗ꯭ꯔꯕꯅꯤꯅ ꯄꯩꯁꯥꯁꯤ ꯄꯩꯁꯥꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯑꯦꯅꯤ ꯀꯟꯇ꯭ꯔꯤ ꯌꯨꯔꯣꯞꯇ ꯂꯩꯕ ꯀꯥꯡꯕꯨꯁꯨ ꯃꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏ ꯈꯟꯕ ꯋꯥꯅꯤ ꯃꯈꯣꯏꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯋꯥꯠꯄꯅꯤ ꯃꯤꯑꯣꯏꯕꯁꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯃꯨꯁꯜꯃꯥꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯕꯨꯛ ꯂꯥꯝꯕ ꯀꯩꯅ ꯃꯥꯒꯤ ꯁꯤꯀꯥꯔꯤꯒꯤ ꯃꯥꯏꯀꯩꯗ ꯃꯥꯅ ꯆꯥꯒꯗꯧꯔꯤꯕ ꯁꯥ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯕꯨꯛ ꯂꯥꯝꯕ ꯀꯩꯅ ꯆꯣꯡꯁꯤꯜꯂꯛꯀꯅꯤ ꯂꯥꯛꯀꯗꯒꯤ ꯍꯣꯏ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝꯗꯨꯗ ꯁꯥꯍꯕꯥꯏ ꯀꯤꯔꯥꯝꯁꯤꯡꯅ ꯍꯪꯒꯠꯆꯈꯤ ꯌꯥ ꯔꯁꯨꯜ ꯀꯔꯤꯒꯤꯅꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯜꯃꯥꯟ ꯃꯁꯤꯡ ꯍꯟꯊꯕ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯃꯔꯝ ꯑꯣꯏꯒꯗꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯔꯝꯃꯤ ꯅꯠꯇꯦ ꯃꯔꯝ ꯑꯃꯠꯇ ꯅꯠꯇꯦ ꯃꯨꯁꯜꯃꯥꯟ ꯃꯁꯤꯡꯁꯨ ꯌꯥꯝꯒꯅꯤ ꯃꯣꯏ ꯂꯟ ꯊꯨꯝꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯏꯒꯅꯤ ꯑꯗꯨꯕꯨ ꯄꯣꯠ ꯑꯃꯈꯛ ꯋꯥꯍꯟ ꯍꯥꯏꯔꯝꯃꯤ ꯋꯥꯍꯟꯁꯤꯒꯤ ꯃꯔꯝꯗꯒꯤ ꯑꯣꯏꯒꯅꯤ ꯋꯥꯍꯟ ꯑꯔꯕꯤꯗ ꯋꯥꯍꯟ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯗꯨꯅꯤꯌꯥꯕꯨ ꯅꯨꯡꯁꯤꯕ ꯁꯤꯕꯕꯨ ꯀꯤꯕꯁꯦ ꯁꯤꯕ ꯀꯤꯔꯛꯄ ꯗꯨꯅꯤꯌꯥꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯟꯖꯜꯂꯛꯄ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯒꯤ ꯑꯣꯏꯕ ꯁꯤ ꯑꯩꯈꯣꯏꯅ ꯈꯟꯊꯕ ꯌꯥꯔꯦ ꯍꯥꯏꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯕ ꯋꯥꯍꯪꯁꯦ ꯑꯜꯂꯥꯍꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤꯕ꯭ꯔꯥ ꯗꯨꯅꯤꯌꯥꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯅ ꯑꯗꯨꯃꯛ ꯇꯥꯛꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯃꯐꯝꯗ ꯊꯣꯛꯏꯕ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝꯁꯦ ꯕꯦꯔꯥ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯀꯔꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝꯗꯤ ꯃꯁꯤ ꯁꯔꯀꯥꯔꯒꯤ ꯚꯣꯠ ꯑꯃꯅꯤ ꯁꯔꯀꯥꯔ ꯁꯣꯟꯕꯗꯒꯤ ꯏꯁꯨ ꯑꯃꯁꯨꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯄꯕ꯭ꯂꯤꯛ ꯑꯃ ꯑꯣꯏꯅ ꯇꯧꯕ ꯌꯥꯕꯗꯤ ꯀꯔꯤꯅꯣ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯕ ꯑꯃꯅ ꯑꯃꯒ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯖꯥꯠ ꯕꯤꯖꯥꯠ ꯑꯃꯠꯇ ꯅꯥꯏꯗꯕ ꯍꯥꯏꯗꯤ ꯀꯅꯥ ꯍꯧꯖꯤꯛ ꯏꯁꯤꯡ ꯃꯐꯝ ꯀꯌꯥꯗ ꯏꯁꯤꯡ ꯀꯥꯏꯁꯤꯟꯗꯨꯅ ꯊꯨꯝꯕ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯤꯞꯄ ꯉꯝꯃꯣꯏꯗꯕꯅꯦꯕ ꯌꯨꯝ ꯂꯩꯔꯤꯕ ꯊꯨꯝꯗꯕ ꯑꯩꯈꯣꯏꯅ ꯍꯤꯞꯊꯕ ꯃꯇꯝꯗ ꯈꯟꯒꯗꯕꯅꯤꯀꯣ ꯑꯩꯗꯤ ꯉꯁꯤꯁꯤꯗ ꯍꯤꯞꯄꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯉꯁꯤ ꯐꯃꯨꯡ ꯏꯁꯤꯡ ꯃꯊꯛꯇ ꯊꯥꯔꯒ ꯇꯥꯎꯔꯒ ꯆꯣꯠꯂꯒ ꯂꯩꯔꯝꯒꯅꯤꯀꯣ ꯍꯥꯏꯕꯁꯤ ꯈꯜꯂꯒ ꯑꯍꯤꯡꯗꯣꯝꯗ ꯅꯨꯡꯊꯤꯟꯗ ꯃꯌꯥꯝꯁꯤ ꯍꯨꯞꯆꯜꯂꯒ ꯃꯈꯣꯏꯁꯤꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯁꯤꯟꯕꯗꯅꯤ ꯈꯪꯗꯦ ꯑꯃꯗꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯕ ꯑꯃꯅ ꯑꯃꯒ ꯇꯤꯝ ꯆꯠꯂꯒꯅꯤ ꯈꯪꯗꯦ ꯂꯩꯀꯥꯏ ꯃꯁꯦꯟꯅꯤ ꯈꯪꯗꯦ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯅꯗꯕ ꯃꯔꯝꯗꯤ ꯀꯟꯇ꯭ꯔꯤ ꯑꯃ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤꯗ ꯀꯟꯇ꯭ꯔꯤꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯁꯤ ꯂꯣꯏꯅꯃꯛ ꯆꯪꯉꯦꯕ ꯍꯧꯖꯤꯛ ꯒꯥꯔꯗꯦꯟ ꯑꯃ ꯍꯧꯔꯤꯕꯁꯤꯗꯤ ꯐꯖꯕ ꯒꯥꯔꯗꯦꯟ ꯑꯃ ꯁꯦꯝꯗꯣꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯁꯥꯠꯇꯕ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡꯁꯤ ꯃꯄꯥꯟꯁꯨ ꯁꯥꯠꯇꯦꯅ ꯇꯧꯔꯒ ꯐꯖꯅ ꯂꯣꯏꯅ ꯌꯥꯟꯊꯠꯂꯒ ꯊꯝꯃꯣꯕ ꯑꯇꯣꯞ ꯐꯖꯒꯗ꯭ꯔꯥ ꯀꯔꯤ ꯐꯖꯔꯣꯏ ꯂꯩꯐꯝ ꯃꯌꯥꯝ ꯁꯥꯠꯂꯁꯨ ꯁꯣꯝꯗ ꯌꯥꯟꯊꯠꯄꯒꯤ ꯑꯀꯛꯄ ꯃꯌꯥꯝꯅ ꯑꯃꯣꯠꯄ ꯃꯌꯥꯝꯗꯨꯅ ꯐꯖꯐꯝ ꯈꯪꯉꯣꯏꯕ ꯑꯗꯨꯅꯗꯤ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯅ ꯆꯥꯎꯈꯠꯄ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯀꯥꯡꯂꯨꯞ ꯑꯃꯕꯨ ꯅꯝꯊꯔꯒ ꯅꯠꯇ꯭ꯔꯒ ꯀꯥꯡꯂꯨꯞ ꯑꯃꯅ ꯃꯈꯣꯏ ꯑꯣꯏꯗꯕ ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯒ ꯀꯩꯗꯧꯅꯨꯡꯗ ꯑꯗꯨꯒꯤ ꯀꯟꯇ꯭ꯔꯤꯗꯨ ꯏꯇꯤꯍꯥꯁꯇ ꯉꯁꯤꯐꯥꯎꯗ ꯆꯥꯎꯈꯠꯄ ꯂꯩꯈꯤꯗ꯭ꯔꯤꯑꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃ ꯐꯥꯎꯕ ꯆꯥꯎꯈꯠꯄ ꯂꯩꯈꯤꯗ꯭ꯔꯤꯑꯕ ꯏꯟꯗꯤꯌꯥꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥ ꯑꯦꯟꯁꯤꯌꯟꯒꯤ ꯃꯇꯝꯗꯒꯤ ꯄ꯭ꯔꯥꯆꯤꯟ ꯀꯥꯜꯒꯤ ꯃꯇꯝꯗꯒꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯒ ꯅꯨꯡꯁꯤ ꯆꯥꯟꯅꯕꯗ ꯑꯗꯒꯤ ꯏꯇꯤꯍꯥꯁ ꯀꯔꯤ ꯐꯤꯂꯣꯁꯣꯐꯤꯗ ꯏꯜꯃ ꯏꯖꯨꯀꯦꯁꯟꯁꯤꯗ ꯌꯥꯝꯅ ꯆꯥꯎꯈꯠꯂꯒ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯦ ꯑꯆꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯐꯤꯂꯣꯁꯣꯐꯤ ꯄꯣꯛꯈꯤꯕꯁꯤꯁꯨ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯦ ꯍꯖꯔꯠ ꯅꯨꯍꯒꯤ ꯃꯇꯝꯗꯒꯤ ꯏꯇꯤꯍꯥꯁꯁꯦ ꯂꯧꯊꯔꯛꯄ ꯃꯇꯝꯗꯗ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯠꯄ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜꯂꯣꯟ ꯃꯣꯠꯄ ꯃꯊꯣꯡ ꯆꯥꯗꯕ ꯄꯣꯠ ꯑꯃ ꯃꯌꯥꯝꯅ ꯎꯗ꯭ꯔꯦ ꯃꯇꯤꯟꯁꯤꯅ ꯐꯝ ꯑꯣꯏꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯁꯔꯀꯥꯔꯗ ꯇꯥꯏꯁꯤꯟꯅꯩꯕ ꯁꯔꯀꯥꯔ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯟꯕꯅꯤ ꯑꯗꯣ ꯑꯩꯅ ꯈꯟꯕꯁꯤ ꯈꯜꯂꯤꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯈꯟꯕ ꯍꯩꯇꯕ ꯑꯩꯅ ꯏꯁꯥꯒꯤ
ꯈꯣꯜꯂꯥꯎ ꯂꯥꯎꯖꯕ ꯍꯩꯖꯗꯕ ꯑꯗꯒꯤ ꯑꯩ ꯏꯁꯥꯅ ꯁꯔꯀꯥꯔꯗꯒꯤ ꯑꯩ ꯀꯔꯤ ꯀꯔꯤ ꯐꯪꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯖꯗꯕ ꯁꯔꯀꯥꯔꯗ ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯅ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯈꯪꯃꯜꯂꯛꯇꯕ ꯃꯌꯥꯝꯅꯗꯤ ꯍꯥꯏꯅꯤꯡꯕ ꯀꯌꯥꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯝꯍꯟꯗꯦ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ 60% ꯃꯤꯑꯣꯏꯕ ꯈꯛꯅ ꯊꯧꯅꯥ ꯎꯠꯊꯣꯔꯛꯄ ꯃꯇꯝꯗ ꯑꯆꯨꯝꯕꯁꯤ ꯉꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯊꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯅꯍꯥꯛꯀꯤ ꯐꯪꯐꯝ ꯊꯣꯛꯄꯁꯤ ꯅꯍꯥꯛꯅ ꯈꯪꯗ꯭ꯔꯒꯗꯤ ꯅꯍꯥꯛ ꯀꯅꯥꯗꯒꯤꯅꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯕꯤꯈꯥꯔꯤ ꯑꯣꯏꯔꯦ ꯁꯨꯝ ꯇꯥꯔꯦ ꯑꯗꯨꯅ ꯁꯤꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯕ ꯌꯥꯏ ꯑꯃꯒ ꯑꯗꯨꯒ ꯂꯥꯠꯇ ꯗꯨꯋꯥ ꯇꯧꯕ ꯌꯥꯏ ꯑꯃꯅ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅꯕ ꯍꯦꯟꯒꯠꯍꯧꯕ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯑꯆꯧꯕ ꯇꯥꯟꯖꯥ ꯑꯃꯁꯨꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯏꯁꯨ ꯑꯃꯅꯦꯕ ꯁꯤ ꯁꯔꯀꯥꯔꯁꯤꯅꯗꯤ ꯄ꯭ꯔꯖꯥꯁꯤ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯄꯥꯝꯗꯦꯕ ꯃꯔꯝꯗꯤ ꯄ꯭ꯔꯖꯥ ꯅꯨꯡꯁꯤꯅꯅ ꯂꯩꯈ꯭ꯔꯒꯗꯤ ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁ ꯃꯈꯣꯏꯅ ꯇꯧꯅꯤꯡꯉꯤꯕ ꯑꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯐꯠꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅꯗꯤ ꯐꯠꯇꯅ ꯎꯔꯕ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯑꯐꯕ ꯊꯕꯛ ꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯇꯧꯕ ꯌꯥꯔꯣꯏꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯑꯩꯈꯣꯏ प्रजा ꯃꯤꯌꯥꯝꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯍꯧꯒꯗꯕꯅꯤ ꯃꯥꯅꯤ ꯕꯦꯁꯛ ꯑꯗꯨ ꯃꯌꯥꯝꯁꯤꯅ ꯅꯨꯡꯁꯤꯅꯈ꯭ꯔꯒꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯃꯐꯝ ꯑꯃꯗ ꯅꯨꯡꯁꯤꯅꯈ꯭ꯔꯕ ꯃꯐꯝ ꯑꯃꯗ ꯌꯥꯅꯈ꯭ꯔꯗꯤ ꯁꯔꯀꯥꯔꯅꯁꯨ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯣꯏ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯌꯥꯏ ꯃꯔꯨꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯜꯃꯥꯟꯒꯤꯗꯃꯛꯇ ꯁꯨꯝ ꯗꯨꯋꯥꯒꯨꯝꯕ ꯗꯨꯔꯨꯠꯀꯨꯝꯕ ꯋꯥꯖꯤꯐꯥꯒꯨꯝꯕ ꯁꯨꯒꯨꯝꯕꯗ ꯖꯣ ꯏꯃꯥꯟꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯇ ꯀꯔꯤ ꯇꯧꯕ ꯌꯥꯕꯅꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯅ ꯇꯧꯕ ꯌꯥꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯤ ꯐꯖꯕ ꯋꯥꯊꯤ ꯋꯥꯀꯣꯏ ꯉꯥꯡꯗꯅꯕ ꯍꯣꯠꯅꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯔꯤ ꯑꯃꯒ ꯊꯥꯏꯅꯕ ꯁꯤꯒꯨꯝꯕꯁꯤ ꯇꯧꯅꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ wathi wakoi singang da karan turan tau da bible sini aduga maroi na ikhoi gi namaz mutungi isagi dua sing da adagi tahing gi tahajjud ki namaz ki matam da walaga dua son ba aduga mayam gi damakta dua tau biba awa ba sigi damakta dua tau biba di ya jo bi ho inshallah mufti sahab na huji khangan bere ikhoi da adu inshallah ikhoi pandamak amal tawi to fipi ne bibai chanu matang aswaida ikhoi loisinjarage aduga marak tasu sugumba discussing mufti sahab no je haiberi ba dumaina yamna ikhoi dasu knowledge leiba audience sing dasu knowledge leinaramani ayambana khangamani karamin tawsige do kana basu mayam phangmani na ikhoi sugumba program sing yam toina thausi aduga hangningba sing do adugi do ikhoi hangak seba comment gi zaria dagi aduga islam gi nabi gi paigam gi ming dasu group lai kharabane aduga mufti sahab yamna interesting oiba wafam amana ikhoina su yamna bar tajai nat sonba dasu mayamna su yamna pukning hakchang yauna tajaba adu ikhoina su mayam ta khare social media dasu aduga youtube dasu adu sum audience sing sigi mamang sida sum nahakna tawri iba nat ki thabuk si su koiramani aduga manipur gi su urdu gi su nat si matik am tangang biba aduga sigi nat ki thabuk tawri si su kyam kuina tawbono aikhoi mayam di makhata na su tawhanningi adu hujik haifet chawrak bam audience sing sida matik am khaktang tajaningba nat se maroi no se angang ngai ngai iba khotpa so dum pam jarakpa do school di ai se sengbadi class kogi dum kg nursery karaga kogi direct kan thoga sarkar gi karida class 3 tha taruk tere ta hen khaudre adagi dum isana wona jaraga iba khase sareng sarang iba khotpa wari bata iba se am pam jarakpa ingai dagi khabar la so kai da so dum hana habame irai raga do adagi dum kala gi hiram se so dum isana ngau jarakpa tare ek pa khotpa da yang ma taw ba se dum taw jai khutsa se kuku am to som to suwai do ado ai se isana mari basak pa ye se khangam de dum yum da ikoi ima sina yam nangang oi ngai dagi ari ba na sing se ma se sa ga ima sing tam bi ba ikoi da koi ma so yam phajana intre phajana ninthi jan sak pa ye ado sa ga dum tam bi ba sum tam bi ba si da ngang mani da phunga da dum phamma ga sa ima na ta hal le dum tawi adagi competition kari ke se ama phoba yaude do angang oi ngi da numa ikoi gi sak ali dr isak ali manipur gi maming chatlaba sangaram so mang phan gi ikoi gi dek ta sin naw ne ado matam da yamna su lai ra ba yam khudong cha dab su oi re ado ari di panjar oi ge yam khudong cha dab tan ja am sta ima su yum da laite mana lilong da competition am lai ado cha usiana man hai bane ba ado ai si harau boi kari boi tawroga es competition nen tawroga chakle angang khagi kari amdagi khagi mamu amdagi bara lupa kunthra puraga adogi adu phau dai sana isi na sakada mini hai si Allah ta risnai khang de ko ai urdu gi na ram khakti phai adu urdu gi su kari hai rem kari no kam khang de matyam de phajam ni khoi gi irong gi mesab hafizudin na record taw basakpa jo iske muhammadan taroga urdu gi na sima phai manipur gi ani hom maga tu suloi na bhamna te matyam ni adu lan chan bi dana lilong me le kai da competition si tawe adu angang yam oi ri madam da mic sida taroga sakpa sida ekta aidi ma thongam te sakto khishna mayam sina lungsi bi khina kai na te fast thorok ne adi urdu na sida
adagi mayam sina nungsibidana thangatana ahing anihung ja landadana ahing chupasi sakhandana kaino dagi di numitida khogi yamba Dr. Ishaq khogi diary sing sidagi kharkari yengdana kari kari sakpa yam ahing chupasi sakhandana kotana tawdagi adoi matung dagi moi lohongbagi gaya gi kari gi karok pokholak pasum sum ba yaw hidum chatpadagi sakpasi sudum isana mayam da interest am laina adagi mayam naga matam da nungsibi khibado adagi adum laithok pham khanghauda adum sakpagi sonbagi se sudum loinraga chatkhibni ado hojekti hanagum konjel sunu ngai nungai susi audience ki su yamna interesting oigani ado han badana hak ki famous oikhiba adugumba nak singi manungdagi haifet matik ama tang ikoi tajaning bai tare aigi famous oi bai sidi thodokna khangdre hojik kari nu amna matam dugi loin su phalam godo mandre adum bado ado mayam gi interest amaina mate am khaktang khagi thamjage Maulana Jami Abdurrahman Jami ki am fazaba saibeng lagi nabi ki damak ta iza ki bai khona fazala mal da suwari me yawiduna lagi nabi ki kabar da pura pada lana sanghan lakanu haiba ki matang adu ko yam nungsi bani adu mati am khakta ngai ngang jage farsi ki ni ba tanam farsuda ja para zehjra ya Rasul Allah tanam farsuda ja para zehjra ya Rasul Allah tanam farsuda ja para zehjra ya Rasul Allah dilam paz murda awara jesiya ya Rasul Allah dilam paz murda awara jesiya ya Rasul Allah sallallahu alaihi wasallam sina ikoi gi farsi gi maron dani adu ikoi gi imalon da matiam khaktanga ngangbiram bagadi yam nungai jagani khal Manipur gi sei di to ru chana de ma ibade to mi jai mayam su sak nai iba singje to nau nam ma urdu da ki translate taw matiam tang mayam gi interest ta tham jage aigi nabini aigi nabini aigi nabini aigi nabini aigi nabini aigi nabini pumnama ki lamjing ba mahak nabini pumnama ki lamjing ba mahak nabini habibe kibriya aigi nabini habibe kibriya aigi nabini nabi khudin maki faza bayazai nabi khudin maki faza bayazai faza bai ngam khaidi aigi nabini faza bai ngam khaidi aigi nabini chatlaga yeng lusi aksa manungda chatlaga yeng lusi aksa manungda imamul anbiya aigi nabini imamul anbiya aigi nabini aigi nabini aigi nabini aigi nabini mashallah yamna ikoi gi thamoi huba kalam ngaktani Allah na mahaki punsida sangna pinabiba aduga askum laba din gi thabuga sibu yam sangna tawbagi pangal Allah taala na happy boysen amen